तौरीबा परी यांखैगी डेमोन्स्ट्रेशन हाइतारे अखोगी फार्मर की मॉडल फार्म अमा सेंगलिसिदा थादोरिसि अखोगी इंथमथागी मरु ngakto oina tawi अखोगी हवाई ने अदगी हंगाम ने अदगी अखोगी सोगलवाई खरा ने अदगी हॉर्टिकल्चर की कइनो खरा ने अदुदा अइना थमजनिंगबदी मसी होजिक सिन थादोरिसिनदी हयेंग लोकतोइसे फेब्रुवारी मार्च तारानी सिगी मथक्ता अइना रिक्वेस्ट तौजनिंगबदी स्वाइसिदी इरिगेशन से फजना इसिंग से फजना मरांग काइना थोपनिना अखोइगी पेडी हाइतारे अखोइगी लौदसु डबल क्रॉपिंग तौबा यारगदी लौदसु डबल क्रॉपिंग तौबिनबा मयाम खरा खनबियु अदुगा लौदा डबल क्रॉपिंग से अखोइना डिपार्टमेंट ना कन्ना होनारगा कन्ना पाइखचरी लौदा डबल क्रॉपिंग तौबसिंग सिगे अखोइना तोंगाना मरुसु अखोइगी मरु मरांग बु ओइरो अखोइगी फर्टिलाइजर बु ओइरो अखोइना मतेंग पांगनबा कन्ना होनाजरी अदुगा अखोइना प्लान तौजरिसिना अहामदा पेडीदा डबल क्रॉपिंग तौबसिंग सिगी अहानबसिना मागी युमगी मागी दरकार लेबा चानबगी तो पुथोगा इचम चमना चानबगी पुथोगा अनीसुबा थाबसिदना अखोइना चाखाउ से ओइना थाबियु हाइना कन्ना प्रमोट तौजबा हाइतारे हाइदी मागी युमगी दरकार लेबा चेंग फौदो पुथोगदी अनीसुबा थाबदुना मागी अखोइगी युमगी सेनफम खर ओइनबा हाइतारे अदुना चाखाउगी ओइनासु अखोइ हदक्ति ICR की हेड लेबिरे यामना नुंगाइबा पाव अमना अखोइगी ICR ना मनी चाखाउ वान हैना RC मनी चाखाउ वान हैना अखोइगी हाई यील्डिंग वेराइटी हाइतारे चाखाउ दा हाना अखोइ परि अमदा टोन अनि मखाइ का पुथोकोदो हजिकति टोन मरी मखाइ डबल मुक पुथोको अदुगुम्बा मरु मरांगसु अखोइगी अदुगुम्बा अनौबा हाई यील्डिंग चाखाउगी मरुसु पुथोकपिरे अदुना हारिबो हजिकि हाई यील्डिंग ओइबा चाखाउगी मरुसे अखोइ मेट्रिक टन कुन हाइतारे 20 मेट्रिक टन 20,000 kg लिसिंग कुनगुम्बा अखोइ डिपार्टमेंट ना मंडे निमित्त मैडम सोइदन थाजरागे मदुगी कइनोदो अदुना हदकी ओइनदी अदुमाइना तौरगा अखोइ डिपार्टमेंट ना सु अखोइगी पेडी डबल क्रॉपिंग सु कन्ना प्रमोट तौबगी अखोइ पाइखचरी अदुगा हजिकी निंगथमथागी मरु मरांग से थाबदा याहौद्रगसु इसिंग मरांग काइबनिना डबल क्रॉपिंग पेडी तौनिंगबा यावरगदी मदु अखोइगी ngasi sinbiriba lomi group मैम सिगी खुथांगदा खोइदा पाउ पिबिरो खोइ सोइदन मतेंग पांगजगे अनि सुबदा अखोइगी सीट की मतंगदा हुजिकी मरु मरांग से क्वालिटी लई लेती मतंगदा खरसु हाइबिरमे मसी मणिपुर ददी अखोइगी कइनो खतंग फौ खतंग ओइना अखोइना ICR दगी पुथोकपा ngami अखोइगी क्वालिटी सीट से दुगा इंथम थागी मरु सिंगसिदि मपानदगी लौबा ओइना याम तौई मसीसु अखोइना होनादबदि नते मसीसु अदुम मतम से चही अनि हुम दगदी मसीसु सोइदना अखोइना मणिपुर मरु मरांग से अखोइगी इंथम थागी थारिबा सिगिसु अखोइ मरु पुथोकनबा कन्न होनरी मसीसु सोइदना पुथोराने न खल्ली अदुना होजिकी ममांगदसु तंबिखरे अखोइगी चाखाउगी अखोइगी यामना हाई यील्डिंग ओइबा मसी मरु से मपानदगी लौबा नते मणिपुर दगी ICR न पुथोगा लौबनी अदुगा ममांगदा अखोइगी क्वालिटी फतबा सीट की मतंगदो अखोइगी स्पीकर अनि नसु पनबिरमे मरु मरांग सी अखोइना ngasi डिपार्टमेंट ने येंथोइसी नेशनल सीट कॉर्पोरेशन है अखोइगी मरु मरांग की मतंगददी ख्वाइदगी चावबा कॉर्पोरेशन नि मसीदा मोइना फजना टेस्टिंग तौरगा लोइनमक तौरगा फजना पैकेजिंग तौरगा पैकेट तौहरे येंबिउ नेशनल सीट कॉर्पोरेशन थारंगनी मसी अखोइना एजेंट की थ्रू दा अमगी थ्रू दा डीलर की थ्रू दा खुथांगदा लौबनते डायरेक्टली गवर्नमेंट ना आदगी नेशनल सीट कॉर्पोरेशन ने लौबनी मसी क्वालिटी के लोइन चेक तौरगा तौतबु मरु हाइसिदी अखोइना थारिबा फार्मर दो नतमनिना मरु कमाइन थागी दमंगति खंगदबनिना चामा मनुंगदा मौद्रा मापन गदी लोइनमक यायबा अदुबु 1% दी अदुम मिस चटपा यावी अदुना अदुगुम्बदुदी अदुम मरु से मरमक्ता थोई हाइतारे अदुबु 99% दी मसी थोकतों मानते अदुबु यामना नुंगाइबमना अखोइगी अइना कुंबीदा चचरुये कुंबी चचबसी कुंबी चटपसिदा अखोइगी फार्मर खर थेंगनै साबा थाय अदु मोइ खरना हरे सा हंदकी साबा से अइना लैरगा दुकान नि लैरा थाबने अदु अमता हौ यादरेन अदु अइना काइदगी लैगे हंगे असिदगी अखोइगी प्राइवेट केनो दुकान दि चला लैबनियन अदु प्राइवेट तगी लैरगा थाबदा सोइरगदी केम हाइनदे सरकार न पीरोरगा थाबदा सोइरदी अस लोरे अदु
ꯇꯧꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯊꯣꯛꯄꯗ ꯍꯥꯏꯕꯤꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯁꯣꯏꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯤꯜꯂꯤꯕ ꯂꯨꯞꯁꯤꯒ ꯇꯧꯈꯤꯕꯗ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯐꯠꯂꯝꯗꯕ ꯌꯥꯎꯏ ꯃꯔꯨ ꯃꯔꯥꯡ ꯐꯠꯂꯝꯗꯕ ꯌꯥꯎꯏ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯕꯁꯤꯗꯤ ꯇꯦꯁ ꯇꯧꯕꯤꯔꯣ ꯃꯇꯦꯛ ꯑꯃ ꯌꯦꯡꯕꯤꯔꯣ ꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯍꯨꯠ ꯁꯤꯟꯖꯟꯖꯔꯛꯀꯦ ꯑꯗꯨꯒ ꯍꯥꯔꯗꯨꯁꯨ ꯐꯠꯂꯝꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯦꯝꯅ ꯑꯗꯨꯝ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯟꯖꯔꯛꯀꯦꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯗꯨ ꯃꯔꯨꯗꯣ ꯍꯧꯗꯕ ꯈꯔꯗꯨꯗꯤ ꯑꯗꯨm ꯌꯥꯎꯒꯅꯤꯅꯀꯣ ꯃꯗꯨ 1%ꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯗꯩ ꯑꯗꯨꯃ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯗꯨ ꯁꯤꯟꯗꯣꯛꯅꯕ ꯑꯗꯨꯝ ꯇꯧꯖꯔꯤ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯇꯥꯟꯅꯕꯗ ꯉꯁꯤꯁꯦ ꯍꯪꯒꯥꯝ ꯃꯔꯨꯁꯤꯗꯤ ꯑꯩꯈꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯉꯝꯃꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯤꯝ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯌꯥꯝꯕ ꯄꯤꯕꯅꯤ ꯑꯗꯨꯒ ꯍꯋꯥꯏ ꯊꯔꯥꯛꯇꯒꯤ ꯆꯤꯡꯕ ꯄꯜꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯤꯅ ꯈꯤꯇꯪ ꯈꯔ ꯋꯥꯠꯂꯦ ꯃꯁꯤꯅ ꯁ꯭ꯇꯦꯠꯀꯤ ꯕꯖꯦꯠꯇꯒꯤ ꯂꯩꯕ ꯁ꯭ꯇꯦꯠꯀꯤ ꯕꯖꯦꯠꯁꯤꯗꯤ ꯌꯥꯝꯕ ꯅꯠꯇꯕꯅꯤꯅ ꯍꯟꯗꯛꯀꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 50-60 ꯈꯛꯇꯪꯒꯤ ꯂꯩ ꯑꯗꯣ ꯂꯥꯛ 50-60ꯒꯤ ꯂꯩꯔꯒ ꯍꯣꯜ ꯁ꯭ꯇꯦꯠꯀꯤꯁꯤ ꯌꯦꯜꯂꯣ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯇꯧꯇꯕꯨ ꯃꯊꯪꯒꯤ ꯆꯍꯤ ꯂꯥꯛꯄꯗꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯄꯜꯁ ꯃꯤꯁꯟ ꯍꯥꯏꯅ ꯑꯃ ꯂꯥꯛꯇꯣꯔꯦ ꯄꯜꯁ ꯃꯤꯁꯟꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯔꯥꯛꯅꯆꯤꯡꯕ ꯑꯗꯒꯤ ꯄꯜꯁꯦꯁ ꯑꯇꯣꯞꯄ ꯃꯔꯨꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯒꯅꯤꯅ ꯃꯁꯤ ꯑꯃꯇꯪ ꯑꯩ ꯃꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯄꯗꯗꯤ ꯑꯗꯨꯒꯤꯁꯨ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄ ꯌꯥꯔꯅꯤ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯕꯀꯣ ꯑꯃꯇꯪꯗꯒ ꯊꯝꯖꯔꯝꯒꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯍꯣꯡꯉꯛꯏꯀꯣ ꯐꯥꯔꯃꯤꯡꯁꯤꯁꯨ ꯍꯣꯡꯉꯛꯏ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯁꯟ ꯇꯧꯔꯒ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯟꯁꯦ ꯑꯝꯇ ꯎꯈꯤꯗ꯭ꯔꯦ ꯁꯟ ꯇꯧꯔꯒ ꯈꯣꯏꯕꯁꯦ ꯇ꯭ꯔꯦꯛꯇꯔ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯍꯣꯡꯉꯛꯇꯣꯏꯅꯦꯕ ꯈꯥꯎꯕꯁꯤꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯔ ꯈꯨꯠꯅ ꯈꯥꯎꯅꯕꯁꯦ ꯌꯥꯝꯃꯛꯇ꯭ꯔꯦ ꯃꯦꯆꯤꯟꯅ ꯇꯧꯔꯒ ꯂꯣꯏ ꯈꯥꯎꯅꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯕꯁꯨ ꯍꯨꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟꯅ ꯑꯃꯨꯛ ꯊꯥꯕꯒꯤ ꯋꯥꯔꯤꯅ ꯂꯥꯛꯏꯁꯦ ꯃꯊꯪ ꯑꯁꯤꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ EDCꯒꯤ ꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯐꯥꯔꯃꯔꯗꯨꯅ ꯇꯧꯔꯤꯗꯣ ꯃꯥꯒꯤ ꯁꯪꯒꯝ ꯊꯥꯕꯗ ꯄꯨꯡꯈꯥꯏ ꯑꯃꯈꯛꯇꯅꯦ ꯃꯥꯅ ꯆꯪꯉꯤꯁꯦ ꯑꯗꯨꯅ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯔꯣꯝꯗ ꯊꯕꯛ ꯆꯪꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝꯅꯗꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯃꯇꯝꯁꯦ ꯊꯥꯏꯅꯗꯤ ꯑꯌꯨꯛꯇꯒꯤ ꯅꯨꯡꯗꯥꯡꯐꯥꯎ ꯆꯪꯕꯗꯣ ꯃꯥ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃꯗ ꯂꯣꯏꯗꯣꯔꯕꯅꯦꯕ ꯑꯗꯨꯅ ꯃꯇꯝꯁꯦ ꯑꯔꯦꯝꯕ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨ ꯈꯔ ꯈꯟꯅꯕ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯃꯁꯤ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯉꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯕꯗ ꯂꯧꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯐꯖꯅ ꯆꯪꯁꯤꯜꯂꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯐꯕ ꯋꯥꯈꯜꯂꯣꯟꯗꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯂꯧꯁꯤꯗ ꯃꯇꯝꯁꯤ ꯍꯧꯖꯤꯛꯇꯤ ꯃꯦꯀꯅꯥꯏꯖ ꯑꯣꯏꯔꯕꯅꯤꯅ ꯃꯇꯝꯁꯤꯗꯤ ꯂꯧꯗ ꯑꯩꯅ ꯃꯥꯏ ꯆꯪꯁꯟꯅꯤꯡꯉꯁꯨ ꯊꯕꯛ ꯅꯍꯥꯟꯉꯩꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯧꯕꯗꯣ ꯅꯣꯡꯃꯗ ꯄꯨꯡ ꯑꯃꯗ ꯂꯣꯏꯈ꯭ꯔꯅꯦꯕ ꯑꯗꯣ ꯑꯔꯦꯝꯕ ꯄꯨꯡ ꯈꯔꯗꯨꯗꯤ ꯑꯔꯦꯝꯕ ꯄꯨꯡ ꯃꯌꯥꯝꯗꯨꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯂꯩꯔꯒꯗꯤ ꯀꯥꯟꯅꯗꯕ ꯑꯗꯨꯅ ꯄ꯭ꯔꯣꯄꯔꯂꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯦꯟꯇꯦꯂꯤ ꯃꯌꯥꯝꯒꯤ ꯍꯧꯔꯛꯏꯕ ꯏꯁꯄꯦꯁꯦꯜꯂꯤ ꯅꯍꯥ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯖꯨꯗꯤꯁꯤꯌꯁꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯃꯁꯤ ꯃꯇꯝ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯃꯥꯒꯤ ꯊꯥꯗꯔꯤꯕ ꯑꯦꯐꯔꯠꯇꯣ ꯂꯧꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯃꯦꯀꯅꯥꯏꯖ ꯑꯣꯏꯔꯕꯅꯤꯅ ꯃꯇꯝ ꯌꯥꯝ ꯆꯪꯉꯔꯣꯏꯗꯕꯅꯤꯅ ꯀꯗꯥꯏꯗ ꯃꯥ ꯄ꯭ꯂꯥꯟ ꯇꯧꯕ ꯌꯥꯏ ꯐ꯭ꯔꯤ ꯑꯣꯏꯅ ꯃꯇꯝꯁꯦ ꯃꯌꯥꯝ ꯂꯦꯝꯗꯣꯔꯦꯕ ꯑꯗꯨꯅ ꯊꯕꯛꯇꯤ ꯑꯩ ꯉꯁꯥꯏꯁꯨ ꯊꯝꯖꯈꯤꯕꯅꯤ ꯊꯕꯛꯁꯤꯗꯤ ꯃꯤ ꯑꯃꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯤ ꯊꯕꯛꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯊꯕꯛꯁꯤꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨ ꯀꯔꯤ ꯊꯕꯛ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ나 ꯁꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯈꯟꯅꯕ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯌꯦꯡꯉꯒ ꯂꯣꯡ ꯇꯔꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯦꯡꯉꯒ ꯈꯤꯇꯪ ꯈꯟꯅꯕꯁꯨ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯃꯁꯤ ꯊꯝꯖꯔꯒ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ